Mamadi imunglomda sangkhre. Jahera nungai khidraduna lambiromda mamai onduna asat ok yengduna mamitta mapi taduna lepi. Ahal oirap tawba nipa amana ahaibema wa amata hangeba hairei. Jahera swai lawi khanghode kari oirabano haina khumdokhre. Nipa aduna tombi bibi bu hangi. Mama da sansinduna taure. Mama na thorakpada tombi bu ubaga nipa asina salam tawi. Mamitta mapi tare tombi kaple. Masin maupa ni sanglai. Wari punamak tawnare. Kunjobu Gopal Jaminina Mauketa Phaba adugi nimit humni subada Thaubalgi mama adu Jahera mama masaga unare. Matung hapta anirom phare tha masudokre. Jahera Manipur satkadabagi magi mama sibu thadoktare. Matai adudi saubana leiba ngamdare. Jahera masiragani mahaire. Khamba yadraba magi mama anina Jahera mama masa puduna Manipur ngasi jatra tawrakle. Marak asida naina khibadu iruduna kanade. Jahera mama masa aduga magi mama aduga station da hek thongbada Gopal asina hek rail dagi chongtharakpaga thengnare. Tombi bibina hana Gopal bu ure. Jahera da nangita da Gopal natra hai. Gopal di udri. Jahera na yengkhibada Gopal bu ure. Taada haina Jahera na kaurakpu khonpambadu Jahera gi thawai ga loinana adum thorakle. Gopana kanano haina yeng thorakpada Jahera bu amasung mama bu ure. Ibema haina Gopana kaurakpa mabung na masanbu kari oina nungsibage hairabada Jahera bu Gopal na nungsibagum nungsi haigatabani. Gopal gi thawai manga adu ibema haiba mayek marina senduna adum purai. Sansinaraktuna ahumasi mayok narare. Jahera Gopal bu makokna makhong sokna khurami. Tombi bibida Gopana salam tawi. Masan oibi Jahera bu Gopana supkon konduna makokta chupi. Makok mamai masapumba nali. Mamitta mapi taru taru sili. Gopanda konduna mabung asigi thabakta mamai upna ngasinduna makhol thokna Jahera kapi. Ani asigi matau ubada jati tinadaba awaba tombi kauduna thamoida Gopal Jahera bu konduna pi matum matum tai. Jahera gi mabung leiti haibasi tombi kawi. Asumna tongnari ngai real matam mihan khidawri. Mama duna sasi hairai. Jahera taadagi ticket laurabra hangbada laudri haina khumai. Laubiruro haiduna ticket ama lauduna Gopal ga mi mariasi sadiadagi rail tongkhre. Thawal mama sina Gopal bu kanano haibada asumna asigumba mariasini haina tombi bibida Gopal gi maram asitai. Thawal mama sina Gopal bu manaumak masamak oina luna ningje nungsinaba wari apumba sanare. Gopal su Thawal mama sida mama haina adum kaure. Asumna wari asi sanabadagi nungsiba marigi nungsinaba isen asi asum chawkhalai. Thawal mama sina mama na lalagadra nanga nipa amaga pakhang amabu mauda phaduna tongnabro. Tha mukki mamangda mama na sadyada handak lakpada ayuk thengnarai. Mama khoina su khamin he. Mani mama karigino dudi asumna haiduna hangnarai. Gopana inaw singni hojikal ge ngang singi haunaba mana ningbadu thungdraga langphaida siengani haiduna hekma tawri bani. Tombi bibina nangi karamba nanaw ne ima aiga hek pokminaba inaw makti nate kunjabi hari hairiba aigi inaw aduni. Asumna hainaduna wari asumna khara thupsinduna phana kuina sanare. Thawal mama masung tombi bibigi mi haibadudi thoktabadagi kunjogi wafam masi adum tiankhre. Tombi bibina tarakpa haibabu nanga tasbir laiminariba pakhang adurane. Mani hoine ibungo angang haibasina. Asumna hairaga tombi bibi asi adum tokre. Tombi bibi gi mabukta ningkokpa ama laikre.
Wari asi sanarakpada makhadi takhidabadudha Gopal asisu khanjanaduna hangtharudre. Gopalna ubadi uhore. Rail tonglakpada ani suba wari oina kunjo phabagi wari asi sanabani. Ahanba sefamgi waridi Gopalna Sadiyada kadomdagi lakpagi. Karigino haibana singba wafam asi sanakhibani. Thabak chatlurabani. Manipur thoke haina laklabani. Haiduna adumma thaikhre. Tamduna lakpana yaurabasu thengnarabanina Gopal magi thabakti amha oina pangthoklabani. Jahera gi wari sing asi angang ama oiduna adum pangta matai. Pangtali taraga ras khangbadi mana ihan heli. Gari de hek tongkhalakpada Gopalna aidi nangbu thirakpani haina isam samna ingit ama tawi. Maduda loina khare. Masina ngaksu sangnade. Masigidi Jahera phanglabasu mapramgi matau oiba wari kaya ama taningbana krak krak lauri. Yamna thuna taningbadi langphai siangani haiduna tawi. Haiba wafam asi Jahera khangningbana sigadauri. Rail asi ahing lakpada thawal mamaga mamaga ani asi haifet uithakre haina Jahera khangi. Adumakpu nungsinabada panung nungsinabani. Ingitta pakhangda makhangna sabani. Jahera asina kunjona kari hairakpagi aidi mai aduni haiduna hainaba hangnaba sidi ngasi phauba Gopalgi mafamda Jahera di nongmatasu wahai amagidamak simban lengkhidribani. Asina tada mana karigidamak langphaida senge tawbagi haiba wahai asi hangningbana sigadawraba phauba hangdokpa ngamdaduna Gopalda yengduna leire. Asamdi kalimaina konba lamne hai. Kripa tawbira male. Gopalna nangi sithidu phangi tabaduda ipem sagida satli. Hausik nangonda waram masi hairu haiduna lakpani haina mathang mathang loina wari asi lolap sare. Rail ki engine gi makhone asina phaminaba ani asidadi atai taba phangde. Ahanna uiba haibasidi uidabu kumbani. Wari asi tombi bibi haipet haipet tai. Tombi bibi maphang khali. Mana ngasai hoine ibungo angang haibasina hairaga tokiba mabuk adu amuk khara sengi. Asumna lakpana Dimapurda mari asi thungkhre. Wari asi makhal kayani. Magi punsigi wari loiduna khangna sanabagi phawba loikhre. Wari hanjalakle. Panrakpada matang sana. Ibungo nangi nanaw kunjo haibabu nongma imagi da hidak hekpa laambra. Khangdi ma nongma satli haibra. Kok haidu ure. Tasbirda ubane kunjo asi tombina nimit asidagi masak sengna khangi. Dimapurdagi garida mi mari asi lai. Mantri pukhi yobada sorok nalada phadok tarani thoi lepak torame. Phadok da pha amaga nupi amaga lam mari mangarom thabak sufam adudagi handoktuna leptuna wa ngangnari. Nupi aduna pochai khara piramlaga satkre. Phadok adu sangduna marakta thabak suba yauki. Satkriba nupi asi yengbada Jahera mama masana pawa mukwalingaidagi yamna khangnakraba nupi ama oina ure. Phadoksing adugi maraktasu thadi thajade adubu sangsang khangnaba mi ani ahum yaure. Ingak ngai. Mama masana munna yengi. Phadoksing adunadi kari khalahu yenghode. Wari saba nangdare. Mangdagi nupi adudi tungnomdagi taseng urakpada oi tungdagidi kauba ngamde. Gari ne hengalamdaida nakalda thaitoklaga yengthorokpada mama masana yengbada mayoknabaga babuni haina Jaherana kaubaga mafam mari asi chap manai. Ingak ngakne khomba nanghode. Gari hengatkhare. Jahera gi thamoina marup mapang nungsibadagi khanba lakpa nanghodana ubaga kaurure. Mama adusu ngangai. Karigi kauribage Fatimani natesu khangdana kaka hainaba nangnade. Mamada babuni natrane ma oira malida. Asumna haine. Gopalna mani Tomia na lauridana. Tomia magi haktaktagi phadok tare. Gopalsu Tomia Fatimana singba punamak khangi. Karam haina tada karam na ibungo haina
mama masana hangi. Jahera khoigi tungda Fatimanbu tomba miyana puduna sienkiba. Phanaduna kes taunaduna phadok takiba maram punamak asilire. Atay pangana ama ani phadok taribadugi maram mamangaida sekonda Jaherabu ahingda phage tauramba adugi wathok adu sulire. Jaherabu singlamba adugi wafam adudi sekongi paisa wala singna thuptuna thamlaga huran basangnak pani haiduna kes taunabada phadok tabani haiba wafam masi sulire. Mamaida Gopal minuthongi amir dubu thagalai. Ibema amir siguma Muslaman mga taradang puklabadi Bharat ki Hindu Muslaman gi marakta yengthinariba thawinsin masjid amata sangbangamoida. Phasakare magumba leibak masadi Muslaman gi manungda leiramoy. Maitai pangal ani yainaba nakhoiba tanthokpa haktakido mana koina senduna sananaba hotnaki. Asumna sanaduna tokida. Asumna wari asi sanare. Nutan Bazarda ahing asi leire. Gopana mayumda satkani haiduna satkare. Mayum yodana kunjogi da sangduna sum taure haina tamure. Wa pumna maktakare. Kunjona nongan ringaida Gopanda amuk ani loinaduna Nutan Bazarda thongkare. Musabir Khanada sangduna Gopana. Ima, aikhoi lai. Karam tau se haibage. Isini na oikoi imabu thinge haiduna laibani. Ibungo amasidi aigi nao kunjabiyari haibado asini ima. Oh, ibungo sese beri thakpra. Ibema nangi tada khoida beri piyune. Asumna haiduna Jahera mamana thaudabada Jahera na beri puthokduna beri mapun amaga mekhet upu amaga Gopangi makhutta pire. Jahera kunjoda kari mata yengde kari natte kari gumba mata yengkidare. Mamana nangi tada sida supiyune. Jahera khumbadi hairunu mamai phawba leisinde kunjosu wa mata ngangde. Gopana leire ima haiduna khummi. Mi manga asi thawal tana khongsalakle. Jahera da mang itha thai kunjona tung ithang thangi. Makhoi ahumna mayayda satli. Kunjo Jahera asidi wari saba asi yaudi haibabu wafam yamna leibadi ani asini haiba maraktagi ahum adugi marakta amana yamna khangi. Amana khangbagi masintum khalai. Amadi karimata khangde. Kangjaibung mapada Jahera na mamai onsilaktuna. Ima kadom da satkani. Asumna hairamlaga Jahera mamai thuna leithokduna mapi teithokpugum tauki. Paltan manunggi lambirom da yenglaga minut hong taba lambini haina khanduna Jahera thammoi adu isa saki. Thawbal mahamana khudombi thinduna treasury mamanglom da satlu haina tai. Nitai pa chuthektagi Jahera kaisampat lamsang yenglai. Krishna janma numit ki khanbada Jahera makhong adu thangba ngamde. Ibem sabu ningsingubada mapi tabagi loiba leite. Telegraph office ki singkhaida leiba lamlong aduda khongkap ama ani Jahera thangba yakidare. Singkhai pangna yenglaga ibem sabu kauduna ise ai lai unazabadi ngamdare ai thawal chatle haiduna mabukta kappi. Khongkap ama ani panba sida mayaidagi ahumna phangare. Mamana kari taure hai khumba ngamde lotpa nangdare. Mapi taba kappa sidi ahumna ure. Lambi khangdabagum tawbane Jahera bu kappa adune. Hangningdraduna ahum adune hengatuna satkhare. Kunjoga thengnarure. Lakak tawnaringaida kunjosu hengatkhare. Jahera na tung ithang thangna khanghaure. Aduga Moirangkhom lambida singa phawba salai. Mamana hanna yengi. Angang ani adugi masak matau ubada mabukta sangsar apumba kauba mangumba wakhal ngakta poktuna nungai halli. Miyoibiki matam haibasi aingondadi thoaroi haningai leite. Angang ani asi ihan hek hanba namita amirgi konthongdagi Jahera khoigi maninglomda koiduna satpada lambida kunjona tungda Jahera na mangda. Jahera na satkibadu ngasi kunjona mangda Jahera na tungda ona tainarare. Nupi leite nupa leite ikaiba magi mangda satpa haibasidi
ꯍꯧꯗꯣꯡꯒꯤ ꯃꯥꯡꯗ ꯎꯁꯤꯅ ꯆꯠꯄꯒꯨꯝꯕꯅꯤ꯫ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕꯗ ꯊꯧꯕꯥꯜꯗ ꯃꯉꯥ ꯑꯁꯤ ꯊꯨꯡꯉꯤ꯫ ꯖꯍꯦꯔꯥꯒ ꯀꯨꯟꯖꯣꯒ ꯑꯅꯤꯅ ꯊꯧꯕꯥꯜ ꯐꯥꯎꯕ ꯀꯔꯝꯅ ꯆꯠꯃꯤꯟꯅꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯏꯔꯨꯗꯨꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯆꯥꯎꯅꯕꯅꯤ꯫ ꯉꯥꯡꯅꯒꯗꯕ ꯃꯈꯩ ꯉꯥꯡꯅꯔꯤ, ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ꯫ ꯇꯣꯝꯕꯤꯅ, "ꯀꯔꯝꯅꯣ ꯏꯆꯥꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯗꯕꯁꯤꯗꯤ ꯋꯥꯕꯨ ꯋꯥꯔꯤꯅꯤꯗ"꯫ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯖꯍꯦꯔꯥ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯆꯤꯝꯕꯥꯜ ꯀꯥꯡꯂꯞ ꯇꯧꯏ꯫ ꯌꯥꯇꯣꯟ ꯉꯧꯔꯣꯛ ꯉꯧꯅ ꯃꯅꯥ ꯃꯔꯛꯇ ꯁꯥꯠꯄ ꯀꯨꯟꯗꯣꯕꯨ ꯅꯨꯡꯁꯤꯠꯅ ꯍꯥꯏꯗꯣꯛꯄꯗ ꯎꯅꯕꯒꯨꯝ ꯀꯨꯟꯖꯣꯅ ꯍꯥꯏꯐꯦꯠ ꯎꯍꯧꯏ꯫ ꯖꯍꯦꯔꯥꯅ ꯅꯣꯛꯄꯗ ꯎꯖꯕ ꯍꯥꯏꯕꯁꯤ ꯀꯨꯟꯖꯣꯒꯤ ꯃꯃꯤꯠꯇ ꯉꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯀꯨꯟꯖꯣꯗꯤ ꯅꯣꯛꯅꯤꯡꯕꯗꯤ ꯄꯣꯛꯏ, ꯅꯣꯛꯄꯗꯤ ꯆꯪꯗꯦ꯫ ꯖꯍꯦꯔꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯅ ꯀꯤꯟꯊꯔꯕ ꯅꯤꯡꯖꯕꯒꯤ ꯃꯨꯔꯇꯤꯕꯨ ꯂꯥꯠꯅꯕꯒꯤ ꯊꯃꯣꯏ ꯃꯟꯗꯤꯔ ꯑꯗꯨꯒ ꯃꯥꯟꯅꯍꯧꯔꯦ, ꯏꯅꯧ ꯅꯧꯔꯦ꯫ ꯑꯇꯦꯛ ꯑꯀꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯩꯇꯩ ꯑꯃꯒꯤ ꯏꯃꯨꯡꯗ ꯆꯥꯅꯕ ꯂꯥꯡꯒꯦ ꯆꯥꯛ ꯆꯥꯈ꯭ꯔꯣ ꯍꯥꯏꯅ ꯇꯣꯝꯕꯤ ꯕꯤꯕꯤ ꯊꯧꯕꯥꯜ ꯃꯥꯝꯃ ꯑꯗꯨꯅ ꯈꯥꯝꯕꯗ ꯑꯅꯤ ꯑꯗꯨ ꯌꯥꯗꯔꯦ꯫ ꯂꯃꯈꯥꯡꯗ ꯆꯥꯈꯣ ꯍꯥꯏꯗꯨꯅ ꯆꯨ ꯑꯅꯤ ꯊꯧꯕꯥꯜ ꯃꯥꯝꯃꯅ ꯌꯥꯜꯂꯨꯔꯦ꯫ ꯑꯅꯤꯅ ꯄꯨꯔꯔꯣꯏ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯌꯥꯗ꯭ꯔꯗꯨꯅ ꯆꯨ ꯑꯅꯤ ꯄꯨꯕ ꯇꯥꯔꯦ꯫ ꯊꯧꯕꯥꯜ ꯃꯥꯝꯃ, ꯇꯣꯝꯕꯤ ꯕꯤꯕꯤ ꯑꯅꯤꯅ ꯒꯣꯄꯥꯜꯗ ꯁꯂꯥꯝ ꯇꯧꯔꯝꯃꯤ꯫ ꯒꯣꯄꯥꯜꯁꯨ ꯁꯂꯥꯝ ꯇꯧꯔꯦ꯫ ꯆꯠꯂꯝꯗꯥꯏ ꯑꯁꯤꯗ ꯖꯍꯦꯔꯥ ꯏꯟꯗ꯭ꯔꯤ ꯄꯨꯕ ꯉꯝꯃꯛꯇꯔꯦ꯫ ꯒꯣꯄꯥꯜ ꯀꯨꯟꯖꯣ ꯑꯅꯤꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯃꯃꯤꯠ ꯑꯅꯤ ꯑꯅꯤ ꯑꯗꯨꯅ ꯏꯔꯥ ꯆꯦꯜꯂꯤ꯫ ꯒꯣꯄꯥꯜꯅ, "ꯏꯕꯦꯝꯃ ꯇꯥꯗꯈꯣꯏ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯄꯤ ꯇꯥꯔꯦ꯫ ꯖꯍꯦꯔꯥ ꯍꯧꯒꯠꯂꯛꯇꯨꯅ ꯒꯣꯄꯥꯜꯗ ꯈꯨꯔꯨꯝꯃꯤ꯫ ꯖꯍꯦꯔꯥꯅ ꯍꯧꯒꯠꯂꯛꯄꯗ ꯆꯦꯠꯅ ꯃꯈꯨꯠ ꯑꯅꯤꯅ ꯃꯊꯥꯗ ꯀꯣꯟꯁꯤꯜꯂꯤ, ꯃꯀꯣꯛꯇ ꯁꯨꯕꯥꯗ ꯉꯥꯔꯦ꯫ ꯃꯈꯨꯠꯅ ꯖꯍꯦꯔꯥꯒꯤ ꯃꯅꯒꯟꯗ ꯃꯁꯝ ꯃꯊꯛꯇ ꯁꯤꯠ ꯁꯤꯠ ꯅꯥꯟꯗꯨꯅ ꯃꯄꯤ ꯄꯇꯨꯝ ꯄꯇꯨꯝ ꯁꯤꯟꯊꯔꯛꯏ꯫ ꯖꯍꯦꯔꯥꯕꯨ ꯊꯥꯗꯣꯛꯂꯦ꯫ ꯃꯄꯤ ꯑꯗꯨ ꯈꯥꯝꯂꯒ, "ꯏꯕꯦꯝꯃ ꯂꯩꯍꯧꯔꯣꯀꯣ, ꯇꯥꯗꯈꯣꯏ ꯏꯇꯠ ꯇꯠꯇꯅ ꯂꯥꯛꯀꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯊꯥꯗꯣꯛꯄꯒ ꯖꯍꯦꯔꯥ ꯇꯞꯅ ꯑꯅꯤ ꯍꯨꯟꯗꯣꯛꯈꯤꯗꯨꯅ ꯃꯆꯦꯠ ꯑꯣꯏꯅ ꯀꯨꯟꯖꯣ ꯌꯦꯡꯉꯤ꯫ ꯖꯍꯦꯔꯥꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯔꯛꯈꯤꯅꯤ ꯎꯔꯔꯣꯏ ꯍꯥꯏꯕ ꯑꯗꯨꯗꯤ ꯂꯥꯏꯅ ꯈꯪꯒꯗꯕ ꯃꯉꯥꯏꯔꯦ꯫ ꯎꯔꯔꯣꯏ ꯍꯥꯏꯅ ꯈꯟꯕꯤꯕꯅꯔꯥ? ꯏꯀꯥꯏ ꯏꯀꯤ ꯇꯨꯡ ꯑꯣꯏꯅꯔꯦ꯫ ꯑꯊꯥꯞꯄ ꯑꯅꯛꯄ ꯆꯦꯔꯛ ꯑꯣꯏꯅ ꯀꯨꯟꯖꯣꯗ ꯈꯨꯔꯨꯝꯃꯔꯦ꯫ ꯀꯨꯟꯖꯣꯁꯨ ꯅꯤꯡꯊꯤꯅ ꯑꯣꯏ꯫ ꯒꯣꯄꯥꯜꯅ, "ꯆꯠꯂꯁꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯈꯣꯏ ꯈ꯭ꯋꯥꯏ ꯂꯩꯕꯤꯍꯧꯔꯣ" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯒꯣꯄꯥꯜꯅ ꯆꯨꯁꯥꯡ ꯑꯅꯤ ꯑꯗꯨ ꯂꯦꯡꯊꯣꯡꯅꯥꯗꯨꯅ ꯑꯅꯤ ꯑꯁꯤ ꯊꯣꯔꯛꯏ꯫ ꯊꯧꯕꯥꯜ ꯃꯥꯝꯃ ꯃꯥꯒꯤ ꯉꯁꯤ ꯇꯤꯜꯂꯤꯕ ꯃꯤ ꯑꯁꯤ ꯑꯅꯛꯄ ꯃꯤꯒꯤ ꯃꯈꯩ ꯁꯨꯈ꯭ꯔꯦ꯫ ꯃꯌꯥꯝ ꯑꯁꯤꯅ ꯉꯛꯍꯧꯕꯁꯤ ꯄꯥꯟꯗꯝ ꯑꯁꯤꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯈꯤꯗꯔꯦ꯫ ꯑꯅꯛꯄꯗ ꯑꯣꯏꯔꯕꯗꯤ ꯑꯃꯅꯤ, ꯖꯍꯦꯔꯥ ꯑꯅꯤꯕꯨ ꯈꯨꯔꯨꯝꯈꯤꯕ ꯑꯗꯨ ꯃꯍꯩ ꯃꯍꯩ ꯃꯕꯨꯛꯇ ꯁꯥꯎꯕꯤꯡ ꯁꯥꯎꯕꯤꯡ ꯇꯧꯅꯈꯤ꯫ ꯊꯧꯕꯥꯜ ꯃꯥꯝꯃ ꯑꯍꯟꯒꯤ ꯀꯥ ꯑꯣꯏꯕꯅꯤ, ꯖꯍꯦꯔꯥꯅ ꯑꯅꯧꯕ ꯑꯣꯏꯕꯅꯤ꯫ ꯉꯥꯡꯊꯣꯛꯅꯕꯗꯤ ꯉꯝꯍꯧꯗꯦ꯫ ꯃꯇꯝ ꯑꯃ ꯑꯣꯏꯅ ꯖꯍꯦꯔꯥꯒꯤ ꯃꯁꯛ ꯃꯇꯧꯅꯤ ꯃꯪꯒꯨꯝ ꯍꯥꯒꯨꯝ ꯈꯟꯅꯈꯤ꯫ ꯑꯅꯛꯄ ꯑꯊꯥꯞꯄ ꯖꯍꯦꯔꯥꯒꯤ ꯃꯋꯥꯅ ꯅꯤꯟꯈꯔꯦ꯫ ꯖꯍꯦꯔꯥꯕꯨ ꯌꯦꯡꯕ ꯂꯥꯛꯄ ꯑꯁꯤꯅ ꯐꯤꯗꯥ ꯊꯥꯕ ꯊꯨꯡꯕ ꯉꯝꯈꯤꯗꯔꯦ꯫ ꯂꯦꯞꯇꯨꯅ ꯍꯟꯕ ꯌꯥꯎꯏ꯫ ꯃꯇꯨꯡ ꯑꯗꯨꯗ ꯃꯩꯇꯩ ꯈꯨꯟꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯎꯕ ꯇꯧꯉꯝꯗꯕꯤ ꯃꯈꯩ ꯌꯦꯡꯂꯕ ꯌꯥꯎꯔꯤ꯫ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯊꯧꯕꯥꯜ ꯃꯥꯏꯀꯩ ꯖꯍꯦꯔꯥꯒꯤ ꯃꯋꯥꯅ ꯊꯨꯡꯈꯔꯦ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯦ꯫ ꯃꯨꯔꯇꯤ ꯂꯥꯠꯂꯦ ꯍꯥꯏꯅꯤ ꯍꯥꯏꯕ ꯋꯥ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯨꯁꯨꯛ ꯃꯨꯁꯨꯛ ꯉꯥꯡꯅꯩ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯔꯣꯝ ꯊꯧꯕꯥꯜ ꯃꯥꯝꯃ ꯑꯍꯟꯒꯤꯗ ꯂꯩꯔꯛꯏ꯫ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯌꯨꯝ ꯑꯃ ꯃꯥꯝꯃ ꯑꯍꯜ ꯑꯁꯤꯅ ꯁꯥꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯃꯥꯝꯃ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯊꯧꯕꯥꯜ ꯃꯥꯏꯀꯩ ꯑꯁꯤ ꯃꯥꯅ ꯌꯦꯠꯇ ꯊꯥꯡꯂꯦ ꯌꯦꯠꯇ, ꯑꯣꯏꯗ ꯊꯥꯡꯂꯦ ꯑꯣꯏꯗ ꯆꯠꯄ ꯅꯤꯄꯥꯅꯤ꯫ ꯈꯨꯠ ꯀꯟꯕꯅ ꯌꯨꯝꯖꯥꯎ ꯑꯃ, ꯋꯥꯌꯨꯝꯗꯤ ꯅꯣꯡꯃꯗ ꯂꯣꯏ꯫ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯑꯆꯧꯕ ꯂꯩꯔꯛ ꯑꯃ ꯑꯗꯨꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯂꯩꯔꯛ ꯃꯆꯥ ꯑꯃ ꯈꯥꯏꯔꯤ꯫ ꯅꯣꯡꯆꯨꯞ ꯊꯪꯕ ꯂꯝꯕꯤ ꯀꯣꯅꯥ ꯑꯁꯤꯗ ꯏꯪꯈꯣꯜ ꯑꯆꯧꯕ ꯑꯁꯤ ꯂꯩ꯫ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯃꯄꯥꯗꯒꯤ ꯈꯔꯗꯪ ꯆꯠꯈꯠꯂꯤ꯫ ꯃꯈꯥ ꯊꯪꯕ ꯂꯩꯄꯜꯂꯣꯝꯗ ꯃꯃꯥ ꯃꯆꯥꯒꯤ ꯌꯨꯝ ꯑꯁꯤ ꯅꯛꯏ꯫ ꯁꯪꯒꯣꯏ ꯑꯣꯏꯅ ꯇꯧꯏ꯫ ꯏꯪꯈꯣꯜ ꯃꯅꯨꯡ ꯑꯁꯤꯒꯤ ꯁꯣꯒ꯭ꯔꯥ ꯕꯒ꯭ꯔꯥꯗꯒꯤ ꯇꯣꯞꯄꯤ꯫ ꯊꯧꯕꯥꯜ ꯃꯥꯝꯃꯅ ꯃꯁꯤ ꯈꯪꯅ ꯇꯧꯕꯅꯤ꯫ ꯊꯧꯕꯥꯜ ꯇꯨꯔꯦꯜꯅ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯃꯅꯤꯡꯂꯣꯝꯗ ꯊꯪꯅꯔꯦ꯫ ꯗꯂꯤꯟꯗ ꯅꯠꯇꯦ, ꯃꯤꯒꯤ ꯃꯇꯧ ꯇꯝꯖꯕ ꯂꯝꯆꯠ ꯍꯥꯏꯕꯁꯤ ꯆꯍꯤ 3ꯗ ꯇꯃꯥꯗꯤ ꯇꯥꯏ꯫ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯔꯝ ꯆꯠꯅ ꯄꯨꯟꯁꯤ ꯀꯣꯟꯅꯩ꯫ ꯖꯍꯦꯔꯥꯒꯤ ꯃꯕꯨꯛ ꯍꯣꯡꯗꯦ꯫ ꯀꯅꯥ ꯑꯃꯠꯇꯕꯨ ꯇꯣꯔꯣꯠ ꯈꯟꯗꯥꯅꯔꯨꯕ ꯂꯩꯇꯦ꯫
Maitai lakpada tingak yengi, atai lakpadadi yengde. Masida yariba haibasi thawal mama ahal asitani. Mama sigi ingittagi kanamatana Jaherabu mamina kanna yengba ngamde. Gopana thawal mamagi konthongdagi makok hekli thorokpadagi Kunjobu ngang badum hore. Mayum yobo phawani. Namit aduda natte. Unabu khuding ngangi. Haiki. Taunu ibungo. Haunade. Nuksiba haibasi haunay. Hayama layama sinbagidamak kari leite. Kadaino. Haunay na haibagi yambana hairubani. Hojikti ay nangda khangbana tare. Tada zamini. Mana khanglaba haibasidi nangbu pokpa laikhidraba lai aduna khangbani. Aigisu adu mangai. Isana inauna pamlabadi adu mangai redana. Fattaba phaba haibabu karino haigadabani. Madu khandokpa yaba mafam natte. Nuksiba haibasiga manaba apangba ma leitrabani. Jaherabu thilluba numit aduda magi mataw aduna hayengmak laktuna unarage haina ningba Gopalni. Jaherabu aduk nungsi nongmata mamai onkhidare phana kuire. Wafam asi karamnano makhong punduna thamba yabadi natte. Kari kari tawsige haibagi Jamini, Gopal, Mukhi ahum masina tanaki. Maaduna yasilakpada Kunjo asi pagthadatpa ngamdre. Tawpa ngami kalli haiduna su leirangumna senare. Asina matam kaya ama amuk oirakle. Mukhina Gopalda hairai. Tadai bungo isni upada ngaizirabani. Mana mangkiba thoklabadi aidi mangeda. Aigidi pangan karisu leijadare. Karam tawsige. Asumna haiduna kaplabana matam mahaiba laikhidare. Jaminida amuk chatli madusuma kapui. Magi manakta lai madusu dum kapi. Mamana ingangai. Mukhina makha rai. Ima Kunjo sita mayum pankrabadi aigi bu asipen kranida. Ningol sinnaw asiga sujada kanada tana phamsu leijade. Imana kandana ima isa koichin changeni haiba sunati. Ai muk laibak thiba sibu kana leram khigadagi. Lairipi aigi sangadi kanana su tawningde to. Ipa asigi are pamatang khangjarabadi aibu ima. Asumna hairaga mukhi asi hekta makapi. Mama asisu kaple. Wafam ado asonbi mama adu pakhatkani haibagi tahandi. Mibu mina senaduna ngamba leite. Mabu matana senajagadabani. Phana tawduna kanadi. Kunjona mikupta thawal hekta yawi. Koina magi upai thibada tombi bibiga tinarakpa ahal oirabi nupi ama Kunjona thengnarure. Magi awaba pumba lirubada nupi asina yamna theme. Aduga Kunjobu khame. Kunjona nupi asida mangakta mafi yatuna haise. Kunjo su yadare. Nupi asi su yadare. Matam asida Kunjo asi matam kaya ngauduna leifam sapam khangdana ngauduna leire. Mi amata tinakidare. Jamini na khanbadi mana luhongdriba matam aduki makhaidi sangha moina punsange. Drama party amagi secretary tanarubada secretary asina Kunjobu yamna pame. Meeting gi notice Kunjoda yaure. Kunjona notice da marol londuna sahi tawrai. Meeting da lakte. Matam masida professional oinade. Tawningba pambasingna masen mapangal mathauna tingna tawnai. Khwaina tawba thabakni. Notice anirak sure. Mi sudaduna loiba yadare. Sahidi tawi. Kunjo amukta lakte. Secretary na Kunjo ki wa asi Jamini da handokle. Ahum suba notice asidi satpina balayagdare. Notice sa pamina laksu lakta na haire. Mahusa lakan mamisu tanare. Mi ayambana imagi kirtola nungai siyabagi tawbani hainare. Secretary sina masamakna notice puduna salai. Asidasu mi sudare. Akon bada amukka secretary sina notice puduna kapkadawgum mi khudingda lecturaga loinana sahi tawhali. Numidang wai pung taruk tabada tawgadaba meeting ni. Angang ama secretary na ana ama piduna phare.
ꯑꯩꯒ ꯒꯥꯔꯤ ꯑꯃꯒ ꯄꯤꯗꯨꯅ ꯃꯤ ꯈꯨꯗꯤꯡꯗ ꯂꯥꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯆꯦꯜꯍꯜꯂꯤ꯫ ꯄꯨꯡ 6:30 ꯇꯥꯔꯕ ꯐꯥꯎꯕꯗ ꯀꯅꯥꯅ ꯑꯉꯥꯡ ꯑꯗꯨꯗ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯂꯥꯛꯑꯦ ꯍꯥꯏꯅꯔꯛꯄ ꯌꯥꯎꯏ꯫ ꯀꯅꯥꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯑꯝꯕ ꯌꯥꯎꯏ꯫ ꯄꯨꯡ 8 ꯇꯥꯔꯕ ꯐꯥꯎꯕꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ, ꯆꯠꯊꯣꯛꯈ꯭ꯔꯦ, ꯑꯁꯨꯝꯅ ꯂꯣꯏꯅ ꯍꯥꯏꯅꯔꯦ꯫ ꯑꯉꯥꯡ ꯑꯁꯤꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯣꯏꯅ ꯍꯥꯏꯖꯔꯝꯃꯦ ꯍꯥꯏꯅ ꯄꯥꯎ ꯍꯟꯖꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯉꯥꯡ ꯑꯁꯤꯁꯨ ꯄꯨꯡ 9 ꯇꯥꯕ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯦ꯫ ꯄꯨꯡ 9:30ꯗ 1-2ꯗꯪ ꯂꯥꯛꯏ꯫ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯗꯤ ꯄꯨꯡ 5 ꯇꯥꯕꯗꯒꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯉꯥꯏꯔꯤ꯫ ꯄꯨꯡ 9 ꯈꯔ ꯍꯦꯟꯕꯗ ꯀꯨꯟꯖꯣꯗꯣ ꯃꯉꯥꯏꯔꯦ꯫ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯤꯅ ꯆꯪꯈꯤꯗꯨꯅ ꯃꯌꯨꯝꯗ ꯍꯪꯉꯤ, ꯂꯩꯔꯝꯗꯔꯦ꯫ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯤꯅ ꯌꯦꯡꯕꯗ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯐꯝꯃꯤ꯫ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯆꯪꯈꯤꯗꯨꯅ ꯆꯞ ꯂꯦꯞꯄꯕꯨ ꯀꯨꯟꯖꯣ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯌꯦꯡꯉꯤ꯫ "ꯏꯕꯨꯡꯉꯣ ꯀꯨꯟꯖꯣ ꯅꯠꯇ꯭ꯔꯥ? ꯀꯩꯗꯧꯔꯦ? ꯃꯤꯇꯤꯡ ꯂꯥꯛꯄꯤꯒꯅꯤ ꯍꯥꯏꯔꯒ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯍꯥ ꯍꯥꯗꯅ, "ꯇꯥꯗꯔꯥ? ꯆꯠꯁꯤ ꯀꯩꯗꯧꯒꯦ? ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ." "ꯇꯥꯗ, ꯏꯃꯥꯅ ꯑꯅꯥꯕ ꯍꯥꯏꯕꯗꯨꯃ ꯑꯣꯏꯗꯨꯅ ꯁꯣꯟꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯍꯌꯦꯡ ꯈ꯭ꯋꯥꯏꯒꯤ ꯇꯨꯡ ꯏꯟꯕ ꯉꯝꯒꯗ꯭ꯔꯥ? ꯁꯚꯥꯒꯤ ꯗꯣꯁ ꯑꯗꯨꯕꯨ ꯑꯩ ꯄꯨꯕ ꯉꯝꯖꯔꯣꯏꯅꯦ꯫ ꯗꯟꯗꯤ ꯅꯠꯇꯦ, ꯏꯅꯥꯎꯁꯤꯗꯤ ꯉꯝꯗ꯭ꯔꯒ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯣꯛꯊꯣꯛꯄꯁꯤ ꯉꯥꯏꯗꯅ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯏꯊꯣꯛꯍꯜꯂꯦ꯫ ꯑꯅꯤ ꯑꯁꯤ ꯂꯥꯛꯃꯤꯟꯅꯔꯦ꯫